Sangita angang oiringaidagi thabak amata tawbada icham chamna tawbase kya hainarakte. Garita tongasu ningromda olaga tonglammi. Chak chabasu lepa charammi. Aduga lairik pabasu isai tingkhattana thajalaga parammi. Miyamna tawnariba mawongse pamdadana khara hendok thoidokna natai chadaba mawongda tawbase yam pamjarammi. Bema Napana nangini haina ngangna singnariba nupase nangbu pambra haina amuktadi yengu kaino. Aha, ima ai yengoi. Aidi thaina tawnaramba tawna luhonga matungda oina yengdoimi. Moi hujikkangi girlfriend boyfriend ni kaina tawnari singdo sungai haina de ai oningi. Aidi mawong amada miyamna tawnadaba mawongda tawdoini ima. Hey, ngaikone ibema nangbu. Nupa machaduna luhongdringaida nanga amukta unasi hairakpanine. Nangna yadragana phonda oirasu wari amukta sanasi aina haire I haibani. Kari wari sanadorige maga ai. Yam sananingagane. Horen nongjaida oina tawro hairu. Ayuk nungthindadi mayam punamaksu sanabai sanariba. Aise mawong amani haido khara khangjasanu masu. Ibema nangna haiba wadubu chatnaba jaba wa nattene. Nungthang nungzaidabu kanana wari sananage. Mina taraga kari haina khidorige. Khaningba khanjasanu mawa laude. Mak aiga loinana leminani hairadi mayamna tawnariba mawongse nattaba itop topa mawongda tawba tai haido khara khangsanu masu. Nupi mayumdagi hairakpa wado tabada bor oigadawriba amar khanpham khangdadana mamanaba amaga tanarammi. Kedaure itaw luhongba naksalaga nangna isu sugattana leididubu. As kai haiduno khangdre itaw luhongdri mamangda nupiduga amukta unasi hairasu nupiduna yarakte. Haima kedauragedo itaw mi ikaijadana tawri oiramgani kaino. Nupa unabaga haido amuk phawba chalamkhiroi aduna haire I oiramgani. Farene itaw adudi ai yarage. Ado aina unabado khudong charoidaba oiragadi phonda oirasu wari amukta sanasi hairubabu ahing nongjaida tawro hai asibu karamba nupina hainageba. Adudi mong amani he. Itaw nang luhonga matungda akhoi tadi kaunu ko. Nang se itay mana laikhidoira kaino mong ama itaw tawri. Chalo he nang suba wathi di pharedo itaw luhong bay numit nini humni mamangday nang laktaba yaroy ko. Nini mamangday kaygino. Tha ama mamangday lake hay nini aidi. Nang si suba ha 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 ha. Asum tawduna numit kharani matungda amar amasung sangitagi luhongba numit haido yaurakle. Kaino sangita ngasai aigana kanna kundo huppagi matam yaure kainado kauthokpiro hairaga nangna sungthok thoroktriduna kedauriba. Nang mobile do hana yengu. Aina nangada phone kyarak tawri yengu. Haima adudi dhole be langbaduda tahauduna paikhalaktrimi kaino. Kai haige toramino hujik hairo. Kundo pareng pairaga mari mangarak ururu leibadudi mayam punamaksu tawnai. Aina pamambadi luhongbagi ahal laman thungare manthop thalle haiba kanduda ibani tuminna chenkhibaduni pamammise. Mayamnasu ubada ngaktoimi. Hare laibak yam phagreda aina nangi phone lokhalawdabase natradi mayam mamangda ichopu choknaramgani ne. Haima kaino nangna hairidubu. Aina di aigi ipuroi base aigi tawna mayamga iman manaroi itop top kani aiga wakhallon manani haina khanjaram basidi nangdi kaidagi thibangdaba miki thioiramene tawrisidi. Hey kanadano nangna thibangdaba miki thika haido. Malem sidane ai muk phawba nupase ani suna leramoi khangaba. Bike ta makhong makut mari mak thangatuna thawbada naton se segaidana silai taret folini haibase khanguko. Yam phawrene adudi. Phare atugi yam nupa thokladi koiru silaw hujik. Hujik ahing sida koiba yaroi hayeng koisi. Sangda matungda nupina mapan thokpa haido phajade mina uradi kari haina khini. Sigani ba aina nang nupa thokte hairise. Aduga malem sida mamuk phawbase leramoi kasu haijariye. Soida thoko. Amar aphau sarubanina mau anubigi mamangda ikai boy kari boy sangitana hairido yarammi. Phare chasi ado chatri mamangda imada amukta hairamge natradi horen koithi thinani amuk. Adugumba sono chuba thabakto tawnu imada hairadi ahing sida koiruge haiba kada yaraktorige.
ibani tuminna maningromgi thongnaw sidai thokisi Amar Sangitana haiba matung inna ahing nongjai aduda maningromgi thongnaw adudai thoktuna mabani koiba chatlammi chikraba ahing aduda kanasu leitraba lambe lamjaw aduda mabani ta chatpado ubada police officer amana chingnabadai mabani bu khamlammi ei bungo ahing nongjai asida leisabi macha se puraga kadai chalino Yes, nungaidore ngasidi punchigi thoktriba thodok miyamna tonadaba kayase phangdore haba ngasidi Kari ngangino ne nang pulisina somda lana khallise udro itay inawsiga pakhang lesabi ka haijandana Tamo nang soidana su ibani se itay inawni haina hainu ko natradi ay punchigi changjadriba jail do changba phangaroi haba Amar Sangitagi wa taruradi arembada hawai apumba chaba tatare khanduna police aduda asengbado haijarami Ojana lana khalla mane madi aigi nupini ye ibani luhong basu numit nini humni ta phari ye Hey nachindo thinu ne nupi macha se nangi mauni haiba kari khudam piba ngamgani nang haima kari wano ne ojana haibiri dubu nupi macha sigi makutta moibung khuji siri se ubidrabo ojabu Ibungo Malem sida leiba moibung khuji siba nupi khudingmak nangi nupiro ha As anthok pani da oja sisu hai Sangita mobile lo piro amta akhoi luhong bai photo do oja da amukta yangange Kari photo no kana luhong bai photo no ne hairi sibu aidi yung kai panjadriba thotna naurabi leirangiye Sangita kaino nang nangang dubu nakok phatrabo phagi tawbai matam nate khangu hujik yan taw Hey Ibungo yare thana chasilo Nabani amana amahai kanana laliba kanana chumliba thana da chatlaga loina thoklakani chasilo Ibungo oja amukta ngai biko ibani na chintiram bataragasu imadi achumba ngangani dana imaga amukta wari sana biko Dada akhoi di phone su yauraktana imaga karam haina wari sana duino yaro ye As anthok pani dako anisina taurise Hey Namagi number faudi chinpha leramgani dana engonda hairo ai oina tawjaraga hangjarage aigi phone dagi Police officer ado amargi mama da phone tawduna machanupa na hairiba singdo achumbra haina hanglammi ima nachanupa do ahing nongjai asida nupi macha ma puduna chatpada police na phare ima Yera Seran Turan kanano ne wrong number oiramni ichanupa di mi mai kada nakho ngai tumni Kanana nangbu police ta khalai no ne ahing nongjai sida migi tumba thugai dagi tama Ibungo Nabani nachin thiga daba thire hujikti ne jail chatnaba sem saro Yes nungaini ngasidi aigi ningjaba manglan se thungadore haba ngasidi Amar amasung Sangitabu police aduna thana yaunaba purami mabani ahing duma lokap manungda lekpa tarami Mathang numitta Sangitagi mapa machanupibu jail dagi lauthoknaba laklammi Karino ne Ibungo asumnabu kana taunage natte aina haidi nangna koiba puba chatningagasu ayuk nunthinda chatpa kidauge ahingdabu kanana koiba chatnage haba ingao hengao sanadana kaisu tawjadaba ichanupi se ahing sima jail da leiba tare ne Amar makubu kiwado tabada sauning mandana nganglammi aina luhongdri mamangda amuktang unasi haibada yarakhidabado asina oiramedana nacha nupi se makok tangkhai ama chai makok phatte haibase luhongdri mamangda hairakpa kidauge Kainu amar nangna atukyam sauriduna natte nangbu asum haina nongmata leiba phangjarabo haba chalu hey taningde Phare do sauranu se aigi ningjaba thungle yum chalasi hujik yarani Bima jail se noi babana saba yumdo natine nangna changninglaga changba thokninglaga thokpa adu yaroi ne bema chummi oja kedobai thatok toino kharaniga thambiu madi jail da leibase yam pamjabani ai icha nupi di kedawbagi jail da leijaduriba o nupi macha se police da oidaba ngangbagi maralda numit kharani di jail da leiba tare ibungo sidi maral leijadamina madi thadok pirani Tamo
ꯑꯩ ꯅꯪ ꯌꯥꯎꯗꯅ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯀꯤꯖꯩꯌꯦ ꯆꯠꯈꯤꯅꯨ ꯇꯥꯃꯣꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯁꯤꯌꯦ ꯑꯩꯗꯤ ꯏꯔꯥꯜꯁꯨ ꯂꯩꯇꯅ ꯀꯩꯗꯧꯕꯒꯤ ꯖꯦꯜꯗ ꯂꯩꯗꯣꯔꯤꯕ ꯅꯪ ꯌꯥꯝ ꯂꯩꯅꯤꯡꯗꯥꯏꯅꯦ ꯈꯔꯅꯤ ꯂꯩꯔꯨ ꯑꯗꯨꯒ ꯂꯥꯛꯎ ꯁꯪꯒꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯇꯥꯃꯣꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯄꯨꯕꯤꯌꯨ ꯑꯩ ꯌꯨꯝ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯇꯥꯃꯣ ꯏꯕꯨꯡꯉꯣ ꯁꯥꯎꯔꯨꯔꯅꯨꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯕꯗꯨꯗ ꯈꯪꯗꯅ ꯇꯧꯖꯔꯤꯃꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯗꯤꯅꯦ ꯃꯄꯥ ꯑꯩꯅ ꯍꯥꯟꯅ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯁꯤꯟꯅꯖꯒꯦ ꯄꯥꯕꯨꯡꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯟꯗꯛꯇꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯗꯤ ꯄꯥꯕꯨꯡ ꯅꯆꯥ ꯐꯠꯇꯦꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯄꯣꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯣ ꯑꯃꯔ ꯑꯃꯁꯨꯡ ꯁꯪꯒꯤꯇꯥꯕꯨ ꯂꯣꯀꯥꯞꯇꯒꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯇꯥꯃꯣ ꯖꯦꯜ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒ ꯖꯦꯜꯗꯩ ꯆꯦꯟꯅꯕ ꯀꯥꯗꯨꯗꯤ ꯀꯃꯥꯏ ꯆꯦꯟꯅꯒꯦ ꯍꯥ